ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯔꯣꯝꯕꯁꯦ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯗꯣ ꯃꯥꯒꯤ ꯃꯈꯥꯗꯅꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ꯫ ꯂꯩꯗꯣ ꯆꯥꯛꯁꯦ ꯁꯥꯏꯌꯦꯅꯦ꯫ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ꯫ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯥꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯅꯥꯅꯦ꯫ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝꯅꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯣꯛ ꯊꯨꯡꯕꯅꯤꯅꯅꯦ ꯆꯥꯟꯕꯁꯨ ꯆꯥꯕꯁꯨ ꯌꯥꯗꯦ꯫ ꯅꯣꯡꯉꯥꯜꯂꯗꯒꯤ ꯃꯈꯣꯟꯁꯦ ꯑꯝꯇ ꯊꯣꯛꯑꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯆꯥꯔꯤꯁꯦ꯫ ꯂꯣꯛ ꯊꯨꯡꯉꯁꯨ ꯁꯤꯒꯤ ꯃꯅꯥꯁꯤ ꯂꯩꯇꯥꯔꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯆꯥꯗꯕꯤꯗ ꯂꯩꯕꯗꯣ ꯉꯝꯗꯦꯕ꯫
ꯍꯦꯛꯇ ꯎꯕꯗ ꯆꯥꯅꯤꯡꯉꯦ. ꯃꯌꯥꯝ ꯇꯤꯜꯍꯧꯅꯦ. Mẹ mình đâu rồi đấy. Mana masing 자만다나 까람바부 짜도 이노 그래. 커피차 하우버디 여우대. 맞지.
ꯃꯌꯥꯝ ꯃꯅꯥ ꯑꯁꯪꯕꯁꯦ ꯃꯉꯥꯈꯛ ꯂꯦꯝꯃꯦ ꯑꯗꯨꯒ ꯀꯣꯕꯤ ꯃꯇꯨꯝ ꯃꯆꯥ ꯑꯃꯒ ꯃꯣꯔꯣꯛ ꯑꯃꯈꯛꯀ ꯊꯕꯤ ꯃꯁꯨꯡ ꯑꯃꯒ ꯊꯕꯤꯁꯤꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ mẹ mình nó không bao giờ hỏi mẹ mà tôi đi ai ra bao rồi đấy ra phố không phong rồi đấy daga sigale mi se mana sama kobi matu macha amaga morok amakaka daga di aina pamjaba mana se masai manga khakle me adudi mayam agi video se saudala salage nungai de mayam like tabiramo comment tabiramo subscribe tabiramo mayam agi channel se 1K amta jahon beyo support tabiyo ado jawra matungda party oina pigane मैं अंदर ही साइड से लगे मथंगी वीडियो दमो फोन रसे बाय बाय